ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯈꯔ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 3ꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯃꯦꯘ ꯀꯧꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯌꯨꯝ ꯁꯥꯕ ꯆꯠꯂꯝꯃꯤ꯫ ꯆꯦꯛ ꯁꯨꯕ ꯃꯤꯁꯇ꯭ꯔꯤꯅꯤ ꯑꯩ ꯏꯁꯥꯃꯛ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯦꯘ, ꯅꯪ ꯊꯕꯛ ꯄꯥꯅꯅꯕ ꯃꯣꯍꯣꯔꯤꯒꯨꯝꯕ ꯑꯣꯏꯅꯤꯡꯕ꯭ꯔꯣ? ꯆꯤꯡ ꯑꯃꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯇꯦꯡꯀꯤ ꯑꯆꯧꯕ ꯈꯔ ꯁꯥꯗꯣꯔꯤ꯫ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯪ ꯄꯥꯅꯒꯦꯔꯥ?" ꯍꯪꯉꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯇꯥꯃꯣ, ꯑꯩ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯀꯌꯥ ꯍꯩꯅꯒꯗꯕ ꯃꯥꯟꯗꯦꯗ꯫ ꯌꯨꯝ ꯈꯔꯁꯨ ꯑꯩꯅ ꯊꯕꯛ ꯂꯧꯁꯤꯜꯂꯨꯕ ꯂꯩ꯫ ꯃꯇꯝꯁꯦ ꯀꯥꯏꯊꯣꯛꯅꯕꯗ ꯌꯥꯒꯗꯕ ꯃꯥꯟꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯃꯨꯛ, "ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ. ꯑꯩꯁꯨ ꯃꯤꯕꯨꯗꯤ ꯂꯩ, ꯃꯗꯨꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯃꯤ ꯄꯥꯝꯃꯤ꯫ ꯃꯗꯨꯒꯤꯅꯤ. ꯅꯪꯅ ꯁꯪꯉꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤꯁꯨ ꯀꯥꯏꯗ꯭ꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯊꯤꯀꯥꯒꯤ ꯏꯁꯤꯡꯒꯤ ꯇꯦꯡꯀꯤ ꯆꯟꯕꯗꯨ ꯑꯩ ꯄꯥꯏꯕꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯒꯤ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯑꯆꯧꯕ ꯃꯤꯅꯤ, ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯏꯁꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯊꯣꯔꯛꯄꯗ ꯀꯔꯤꯅꯣꯃꯇ ꯍꯥꯏꯔꯨꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ ꯃꯤꯅꯤ꯫ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤꯗ ꯍꯦꯛ ꯇꯠꯂꯨꯔꯕꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯐꯔꯦ, ꯆꯠꯂꯒꯗꯤ ꯌꯦꯡꯉꯨꯔꯒꯦ, ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯅ ꯇꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯋꯥꯈꯜ ꯇꯧꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯃꯑꯣꯡ ꯌꯦꯡꯉꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯐꯔꯦꯗ ꯃꯦꯘ, ꯅꯪꯅ ꯌꯥꯕꯤꯔꯛꯄꯁꯤ. ꯑꯗꯣ ꯅꯪꯒꯤ ꯑꯉꯥꯡ ꯈꯔ ꯁꯤꯗꯒꯤ ꯄꯨꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯅ ꯑꯣꯏꯅ ꯊꯤꯔꯛꯎꯔꯥ?" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, "ꯇꯥꯃꯣ, ꯃꯐꯝ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯃꯤꯟꯅꯔꯨꯈꯤꯁꯤ꯫ ꯊꯕꯛ ꯁꯨꯕ ꯃꯤꯗꯤ ꯑꯩꯒꯤꯁꯨ ꯑꯉꯥꯡ ꯌꯥꯝꯅ ꯂꯩ. ꯌꯥꯅꯤ ꯑꯗꯨꯝ ꯃꯗꯨꯒꯤ ꯑꯣꯏꯔꯒꯗꯤ" ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯃꯨꯛ, "ꯐꯔꯦ, ꯂꯥꯛꯏꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪ ꯁꯪꯉꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯤ ꯈꯔ ꯀꯣꯏꯕꯣꯏ ꯂꯥꯛꯄꯣꯏ ꯍꯥꯏꯗꯔꯨꯁꯤ. ꯅꯪ ꯌꯥꯒꯗ꯭ꯔꯥ?" ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, "ꯌꯦꯡꯈꯤꯒꯦ ꯇꯥꯃꯣ. ꯃꯇꯝꯗꯣ ꯅꯛꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯩ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯑꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯅꯤ ꯑꯩꯅ ꯌꯨꯝ ꯁꯥꯔꯤꯕ ꯌꯨꯝꯕꯨ ꯑꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯁꯪꯒ ꯄꯥꯡ ꯋꯥꯠꯇꯕ ꯑꯆꯧꯕ ꯊꯤꯀꯥꯗꯥꯔ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯌꯨꯝꯕꯨ ꯇꯥꯃꯣ ꯑꯗꯨꯒ ꯑꯩꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯖꯒꯥ ꯑꯗꯨꯁꯨ ꯏꯝꯐꯥꯜꯗꯒꯤ ꯌꯥꯝꯅ ꯍꯥꯏꯗꯕ ꯆꯤꯡ ꯂꯝꯕꯦꯜ ꯑꯃꯗꯅꯤ꯫ ꯃꯐꯝ ꯑꯗꯨꯁꯨ ꯑꯍꯥꯟꯕ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ, ꯍꯥꯏꯕꯗꯤ ꯍꯥꯟꯅꯁꯨ ꯊꯕꯛ ꯁꯨꯕ ꯍꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯈꯣꯂꯥ ꯃꯆꯥ ꯑꯃꯗꯁꯨ ꯇ꯭ꯔꯥꯏꯕꯦꯜ ꯃꯆꯥ 2ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯕꯥꯅꯤꯁꯨ ꯃꯩꯇꯩꯂꯣꯟ ꯈꯪꯗꯦ꯫ ꯑꯩꯅ ꯌꯨꯝꯕꯨ ꯇꯥꯃꯣꯗ ꯃꯇꯧ ꯀꯔꯝꯅ ꯄꯥꯎ ꯐꯥꯎꯅꯒꯦ ꯍꯪꯕꯗ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯊꯣꯛꯄ ꯇ꯭ꯔꯥꯏꯕ ꯑꯃ ꯌꯥꯎꯏ꯫ ꯃꯥꯗꯤ ꯃꯇꯝ ꯈꯔ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯃꯥ ꯍꯜꯂꯛꯑꯒ ꯃꯈꯣꯏꯒ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯖꯒꯥ ꯑꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯃꯐꯝꯁꯨ ꯑꯣꯏꯗꯦ꯫ ꯊꯕꯛ ꯑꯗꯨ ꯁꯨꯕꯤꯔꯒꯦ ꯈꯟꯗꯨꯅ ꯌꯨꯝꯕꯨ ꯇꯥꯃꯣꯗꯨꯗ "ꯍꯣꯏ, ꯌꯥꯔꯅꯤ. ꯊꯕꯛ ꯑꯁꯤ ꯑꯩꯅ ꯄꯥꯏꯔꯒꯦ" ꯍꯥꯏꯗꯅ ꯑꯌꯥꯕ ꯄꯤꯊꯣꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯁꯨ ꯑꯩꯒ ꯑꯥꯗ ꯊꯕꯛ ꯁꯨꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯉꯥꯡ ꯈꯔ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯝꯕꯅ ꯃꯈꯣꯏꯁꯨ ꯊꯕꯛꯈꯔ ꯄꯥꯏꯁꯜꯂꯨꯏ, ꯁꯪꯉꯔꯣꯏ ꯍꯥꯏꯗꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯅ ꯇꯥꯒꯦꯜꯗꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯝꯕ ꯑꯉꯥꯡ ꯈꯔ ꯄꯥꯎ ꯐꯥꯎꯅꯔꯒ ꯊꯕꯛ ꯑꯗꯨ ꯆꯠꯄ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ "ꯍꯣꯏ, ꯌꯥꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯌꯨꯝꯕꯨ ꯇꯥꯃꯣ ꯑꯗꯨꯗꯒꯤꯁꯨ ꯑꯩꯅ ꯄꯩꯁꯥ ꯈꯔ ꯑꯦꯗꯚꯥꯟꯁꯇ ꯂꯧꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ 2018ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 2 ꯑꯗꯥꯏꯗ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯖꯒꯥ ꯃꯐꯝ ꯑꯗꯨ ꯑꯍꯥꯟꯕ ꯍꯦꯛ ꯌꯧꯕꯒꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯈꯟꯅꯔꯝꯗꯦ꯫ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯇꯦꯝꯈꯥꯏꯔꯒ ꯁꯦꯝꯃꯛꯄꯅꯤ꯫ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯛꯄꯗ ꯊꯦꯡꯅꯔꯝꯕ ꯇ꯭ꯔꯥꯏꯕ ꯃꯆꯥ 2ꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯅꯁꯨ ꯇꯥꯃꯣꯗ ꯐꯣꯟ ꯇꯧꯔꯝꯃꯤ, "ꯇꯥꯃꯣ, ꯄꯣꯠ ꯆꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯤ ꯁꯤꯗ ꯂꯣꯏꯅ ꯂꯩꯔꯝꯃꯤ. ꯑꯗꯣ ꯍꯥꯟꯅꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯆꯥ 2ꯗꯨꯗꯤ ꯂꯩꯔꯝꯗꯦ. ꯃꯈꯣꯏ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ?" ꯍꯪꯉꯝꯃꯤ꯫ ꯌꯨꯝꯕꯨ ꯇꯥꯃꯣꯅ ꯑꯃꯨꯛ, "ꯃꯦꯘ, ꯍꯣꯔꯦꯟ ꯀꯣꯟꯅ ꯃꯈꯣꯏ ꯊꯣꯛꯆꯔꯛꯀꯅꯤ. ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ. ꯅꯈꯣꯏꯒꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅꯕ ꯈꯣꯂꯥꯒ ꯑꯗꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯁꯠ ꯁꯦꯡꯒꯠꯍꯧꯔꯣ. ꯑꯋꯥꯠꯄ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯑꯣ." ꯑꯩ ꯊꯝꯃꯒꯦ ꯍꯥꯏꯔꯝꯗꯨꯅ ꯐꯣꯟ ꯊꯝꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏ ꯇꯤꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯕ ꯈꯣꯂꯥ ꯁꯦꯝꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯈꯤꯗꯨꯅ ꯃꯝꯁꯤꯜꯂꯛꯈꯤ꯫ ꯇꯝꯄꯥꯛꯀꯁꯨ ꯃꯥꯟꯅꯔꯝꯗꯦ ꯑꯏꯪ ꯑꯁꯥꯁꯤ꯫ ꯆꯤꯡ ꯃꯊꯛꯇ ꯑꯣꯏꯕꯒ ꯂꯩꯆꯤꯟ ꯊꯥꯔꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯁꯤꯜꯂꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯨ ꯆꯥꯛ ꯊꯣꯡꯀꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯒꯤ ꯃꯔꯣꯟꯒꯨꯝꯕꯗ ꯅꯨꯄꯤ ꯑꯃꯅ ꯏꯁꯩꯁꯨ ꯉꯪꯉꯒ ꯆꯠꯈꯤꯕ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯈꯣꯟ ꯇꯥꯔꯛꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏ ꯑꯗꯥꯏꯗ ꯂꯩꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯀꯌꯥ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯜꯂꯨꯗꯦ꯫ ꯈꯣꯂꯥꯒꯤ ꯃꯄꯥꯟꯗꯁꯨ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯊꯣꯛꯑꯒ
ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯁꯨꯝ ꯌꯦꯡꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯀꯣꯏꯕꯗ ꯌꯦꯡꯉꯛꯄꯗ ꯃꯅꯥꯛ ꯀꯗꯥꯏꯗ ꯈꯨꯟꯒꯨꯝꯕ ꯇꯥꯕꯗꯤ ꯃꯥꯜꯂꯝꯗꯦ꯫ ꯋꯥꯈꯟꯗꯁꯨ ꯉꯁꯥꯏ ꯃꯃꯥꯡꯗ ꯏꯁꯩꯒꯨꯝꯕ ꯉꯪꯉꯒ ꯆꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ ꯑꯗꯨꯝ ꯇꯨꯝꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯒꯗꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯈꯤ꯫ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯅꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯇꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯅꯤꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯧꯁꯟꯕ ꯉꯝꯃꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯚꯥꯞ ꯇꯥꯔꯛꯈꯤ꯫ ꯑꯣ, ꯃꯕꯥꯅꯤꯁꯤ ꯃꯩꯇꯩꯂꯣꯟ ꯈꯪꯗꯦꯀꯣ ꯍꯥꯏꯕꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯛꯄ ꯊꯣꯏ ꯍꯥꯏꯗꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯏ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯊꯕꯛ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯂꯒ ꯃꯥꯗꯤ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯗꯅ ꯈꯣꯂꯥꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯑꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯥꯃꯦꯒ, ꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ, ꯀꯝꯗꯧꯅꯤ? ꯃꯅꯥꯛ ꯅꯛꯄ ꯁꯥꯏꯗ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯂꯣꯛꯀꯨꯝꯕꯒ ꯑꯃꯠꯇ ꯂꯩꯇꯕꯖꯥꯔ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯈꯪꯗꯦꯅꯦ, ꯃꯈꯣꯏꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯈꯣꯏꯗꯁꯨ ꯍꯪꯒꯗꯕꯁꯨ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥ ꯃꯔꯣꯟꯁꯤ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯈꯪꯗꯦ, ꯃꯁꯤꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯛꯄ ꯃꯥꯏꯀꯦꯟ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯏ꯫ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤ ꯐꯥꯒꯤꯁꯨ ꯌꯥꯝꯅ ꯇꯧꯒꯜꯂꯤ, ꯁꯤꯡꯁꯨ ꯌꯥꯝꯅ ꯁꯤꯡꯏ꯫ ꯑꯉꯥꯡ ꯑꯁꯤꯅ ꯏꯁꯤꯡ ꯈꯔ ꯀꯞ ꯃꯆꯥ ꯑꯃꯗ ꯍꯥꯞꯄꯒ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯏꯪꯒꯤꯠ ꯇꯧꯔꯒ ꯏꯁꯤꯡ ꯀꯗꯥꯏꯗ ꯐꯪꯒꯦ ꯍꯪꯉꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯥꯏꯀꯦꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯍꯪꯂꯤꯕꯗꯨ ꯃꯈꯣꯏꯁꯨ ꯚꯥꯞ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯈꯜꯂꯒ ꯑꯩꯈꯣꯏ ꯃꯤ ꯑꯃꯒ ꯏꯁꯤꯡ ꯂꯩꯐꯝ ꯇꯥꯛꯀꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯊꯣꯏꯗ ꯊꯣꯏ, ꯅꯪ ꯆꯠꯂꯨ, ꯅꯪꯒ ꯆꯠꯃꯤꯟꯅꯔꯨꯔꯣ, ꯑꯩꯈꯣꯏ ꯁꯤꯗ ꯊꯕꯛ ꯇꯧꯍꯧꯔꯒꯦ꯫ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯊꯕꯛꯁꯤ ꯅꯪꯅ ꯈꯔꯒ ꯄꯥꯝꯖꯕꯅꯤꯅ ꯏꯁꯤꯡꯁꯨ ꯊꯤꯃꯤꯟꯅꯔꯨꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯅꯁꯨ ꯑꯃꯨꯛ ꯍꯣꯏ ꯇꯥꯃꯦꯒ ꯍꯥꯏꯔꯝꯗꯨꯅ ꯇ꯭ꯔꯥꯏꯕꯦꯜ ꯃꯆꯥ ꯑꯃꯒ ꯏꯁꯤꯡ ꯊꯤꯕ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯕꯥꯅꯤꯁꯨ ꯍꯜꯂꯛꯑꯝꯃꯤ꯫ ꯊꯣꯏꯅꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯈꯣꯏ ꯏꯁꯤꯡꯒꯤꯗꯤ ꯀꯔꯤꯃꯠꯇ ꯋꯥꯔꯨꯔꯅꯨ, ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯆꯤꯡꯒꯤ ꯑꯔꯨꯕ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯃ ꯆꯦꯜꯍꯧꯏ, ꯃꯗꯨ ꯊꯛꯅ ꯆꯥꯅꯕ ꯂꯣꯏꯅ ꯌꯥꯒꯗꯕ ꯃꯥꯜꯂꯤ꯫ ꯍꯥꯟꯅ ꯁꯤꯗ ꯊꯕꯛ ꯁꯨꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯁꯤꯖꯤꯟꯅꯔꯝꯕ ꯃꯥꯜꯂꯤ, ꯃꯈꯣꯡꯗ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯝꯃꯤ꯫ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯇꯧꯕꯇꯕꯨ ꯇ꯭ꯔꯥꯏꯕꯦꯜ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯃꯕꯥꯅꯤꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯋꯥ ꯂꯥꯡꯁꯨ ꯉꯥꯡꯗꯦ, ꯍꯦꯛꯇ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯕꯥꯅꯤꯅ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯤꯕꯁꯤ? ꯑꯁꯨꯛ ꯌꯥꯝꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯃꯥꯡꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗꯦ꯫ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯁꯤꯗꯒꯤ ꯌꯥꯝꯅ ꯅꯛꯅꯔꯕꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯥꯛ ꯊꯣꯡꯅꯔꯤꯉꯩ ꯆꯤꯡ ꯃꯊꯛ ꯂꯣꯛ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯁꯛꯈꯪꯗꯕ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯐꯨꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯅꯔꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯥꯃꯦꯒ, ꯃꯈꯣꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ? ꯉꯔꯥꯡ ꯍꯦꯛ ꯂꯥꯛꯄꯒꯁꯨ ꯉꯁꯤꯒꯤ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯉꯪꯕꯒꯤ ꯃꯈꯣꯟ ꯇꯥꯏ꯫ ꯖꯒꯥ ꯑꯁꯤ ꯂꯩꯕꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯍꯧꯔꯁꯤ꯫ ꯌꯨꯝꯗꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯍꯧꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯕꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯋꯥꯒꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯤ ꯂꯩꯕꯗ ꯍꯩꯅꯔꯛꯇ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯁꯨ ꯌꯥꯎꯏ꯫ ꯐꯔꯦ, ꯑꯩ ꯇꯥꯃꯣꯗ ꯄꯥꯎ ꯑꯁꯤ ꯍꯥꯏꯈ꯭ꯔꯒꯦ꯫ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯂꯕꯗꯤ ꯍꯌꯦꯡꯋꯥꯏ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒꯗꯤ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯤ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯈꯣꯂꯥꯗꯨꯒꯤ ꯋꯥꯡꯃꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯑꯩꯈꯣꯏ 8-9ꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯆꯤꯡꯒꯤ ꯀꯧꯖꯦꯡ ꯍꯔꯧ ꯃꯈꯣꯟ ꯉꯥꯛꯇ ꯇꯥꯔꯝꯃꯤ꯫ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯒ ꯑꯃꯨꯛ ꯍꯦꯛꯇ ꯆꯞ ꯂꯦꯞꯄꯒ ꯇꯣꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯅꯥꯁꯤꯡꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯃꯐꯝꯁꯤꯕꯨ ꯄꯥꯟꯅꯔꯤꯕ ꯊꯤꯀꯥꯗ ꯇꯥꯃꯣ ꯁꯔꯠꯇ ꯑꯩꯅ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯅ ꯐꯣꯟ ꯍꯦꯛ ꯁꯠꯇꯣꯔꯛꯄꯗ ꯃꯣꯕꯥꯏꯜꯒꯤ ꯅꯦꯠꯋꯥꯛꯇꯤ ꯑꯃꯠꯇ ꯀꯥꯔꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯣꯟꯅ ꯑꯃꯨꯛ ꯍꯣꯔꯦꯟ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯛꯄꯗ ꯈꯣꯂꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯄꯗ ꯊꯣꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯈꯣꯂꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯎꯔꯝꯈꯤꯗꯦ꯫ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯑꯃꯠꯇ ꯊꯥꯒꯠꯂꯝꯈꯤꯗꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯗꯕꯗꯨꯗ ꯋꯥꯈꯟꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯄꯥꯟꯗꯁꯨ ꯑꯩꯅ ꯆꯦꯟꯊꯣꯛꯑꯒ ꯑꯇꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯈꯣꯏ ꯊꯣꯏ ꯎꯗ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯗꯤ ꯆꯥꯛꯀ ꯂꯣꯏꯁꯤꯜꯂꯝꯃꯅꯤ ꯈꯜꯂꯤꯕꯁꯤꯗꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯑꯃꯠꯇ ꯍꯧꯒꯠꯂꯝꯗ꯭ꯔꯤ, ꯈꯣꯂꯥ ꯃꯅꯨꯡꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯣꯏꯊꯤ ꯊꯤꯅꯔꯕ ꯃꯇꯨꯡ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯆꯤꯡꯒꯤ ꯂꯣꯛ ꯆꯦꯜꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯈꯨꯠ ꯊꯤꯜꯂꯒ ꯆꯠꯁꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯈꯤ꯫
ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯊꯣꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯂꯣꯛꯀꯤ ꯏꯁꯤꯡ ꯆꯦꯟꯊꯔꯛꯏꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯦꯛꯊꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯈꯨꯠ ꯃꯈꯣꯡꯁꯨ ꯂꯣꯏꯅ ꯀꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯂꯛꯄꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯊꯥꯡꯉꯒ ꯈꯣꯂꯥ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯊꯣꯏꯒꯤ ꯃꯁꯥꯗꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯉꯨꯕ ꯃꯇꯝꯗ ꯏꯪꯄꯛ ꯏꯪꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯀꯣꯟꯁꯤꯜꯂꯤꯕ ꯃꯈꯨꯠ ꯃꯈꯣꯡꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯌꯨꯝꯕꯨ ꯇꯥꯃꯣꯗ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯒꯦ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯇꯥꯃꯣꯅꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯇꯥꯃꯣ, ꯈꯤꯇꯪ ꯊꯨꯅ ꯊꯕꯛ ꯃꯐꯝꯗ ꯉꯁꯤ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ, ꯑꯉꯥꯡ ꯑꯃ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ, ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯃꯣ ꯁꯔꯠꯅ ꯑꯃꯨꯛ, ꯃꯦꯘꯥ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯗꯨ ꯑꯩꯗꯤ ꯂꯥꯛꯄ ꯌꯥꯔꯣꯏꯅꯦ, ꯑꯩ ꯍꯧꯖꯤꯛ ꯖꯤꯔꯤꯗ ꯂꯩꯔꯤ, ꯑꯩꯒꯤ ꯊꯕꯛ ꯑꯃꯒꯤ꯫ ꯐꯔꯦ, ꯑꯗꯣ ꯅꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯣ, ꯍꯧꯖꯤꯛ ꯅꯈꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯆꯥ 6 ꯌꯥꯎꯕꯗꯣ, ꯃꯈꯣꯏꯗ ꯍꯥꯏꯌꯨ ꯃꯈꯣꯏ ꯈꯨꯟꯗꯒꯤ ꯒꯥꯔꯤ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯊꯧꯒꯠꯂꯛꯎ ꯍꯥꯏꯌꯨ, ꯑꯗꯨꯒ ꯑꯅꯥꯕꯗꯨ ꯄꯨꯊꯅꯕ ꯇꯧ꯫ ꯑꯩꯁꯨ ꯍꯌꯦꯡ ꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯇꯥꯃꯣ, ꯃꯈꯣꯏ 6 ꯍꯥꯏꯔꯤꯁꯤ 2 ꯈꯛꯇꯅꯤ꯫ ꯅꯍꯥꯟ ꯃꯃꯥꯡꯗ ꯇꯥꯃꯣꯒ ꯑꯩꯒ ꯏꯍꯥꯟ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯃꯩꯇꯩꯔꯣꯟ ꯉꯥꯡꯕ ꯊꯣꯛꯇꯕ ꯃꯕꯥꯅꯤ ꯈꯛꯇꯅꯤ, ꯑꯃꯗꯨꯗꯤ ꯅꯍꯥꯟꯗꯒꯤ ꯁꯤꯗ ꯂꯥꯛꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯃꯣ ꯁꯔꯠꯅ ꯑꯃꯨꯛ, ꯏꯍꯦ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯐꯔꯦ, ꯑꯗꯣ ꯅꯈꯣꯏ ꯈꯤꯇꯪ ꯊꯨꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯅꯥꯕꯗꯨ ꯈꯨꯟ ꯇꯝꯅ ꯄꯨꯊꯅꯕ ꯇꯧ, ꯃꯇꯝ ꯊꯦꯡꯗꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯔꯅꯤ꯫ ꯑꯩꯁꯨ ꯑꯁꯣꯝꯗ ꯑꯆꯧ ꯑꯁꯥꯡ ꯈꯔ ꯂꯥꯛꯏ, ꯊꯝꯃꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯐꯣꯟ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯈꯨꯟ ꯇꯝꯅ ꯄꯨꯊꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯅ ꯁꯥꯡꯅ ꯀꯨꯝꯊꯔꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯈꯨꯜ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯩꯇꯩꯔꯣꯟ ꯈꯪꯕ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯟ ꯆꯤꯡꯕ ꯇꯇꯥ ꯗ꯭ꯔꯥꯏꯚꯔ ꯃꯩꯇꯩ ꯃꯆꯥ ꯑꯃꯁꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯊꯣꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯃꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯒꯅꯨ, ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ, ꯃꯈꯣꯏ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤ, ꯑꯗꯨꯒ ꯌꯦꯡꯍꯜꯂꯒ ꯐꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯈꯨꯂꯥꯛꯄꯅ ꯏꯁꯤꯡꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯨ ꯆꯃꯁ ꯃꯆꯥ ꯑꯃꯗ ꯈꯤꯇꯪ ꯍꯥꯞꯄꯒ ꯊꯣꯏꯗ ꯄꯤꯊꯛꯄꯤꯔꯝꯃꯤ꯫ ꯃꯁꯥꯗꯁꯨ ꯃꯩ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯧꯒꯠꯂꯒ ꯃꯩ ꯃꯔꯛꯇ ꯍꯤꯞꯍꯜꯂꯒ ꯊꯅꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯩꯈꯣꯏ ꯊꯕꯛ ꯃꯐꯝꯗ ꯀꯥꯗ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨꯗ ꯊꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯅꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯀꯌꯥ ꯂꯥꯛꯀꯅꯤ, ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ, ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏ ꯁꯤꯗ ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯔꯣ, ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯔꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯇꯔꯨꯛꯁꯨ ꯏꯁꯥ ꯏꯁꯥꯗ ꯃꯤꯍꯨꯟ ꯗꯤꯡ ꯗꯤꯡ ꯆꯣꯡꯗꯨꯅ ꯊꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡꯗꯁꯨ ꯈꯨꯂꯥꯛꯄꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯛꯈꯤ꯫ ꯌꯦꯡꯉꯨ ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯑꯥꯗ ꯆꯤꯡ ꯃꯊꯛꯇ ꯂꯩꯔꯤꯕꯗꯨ ꯏꯄꯥꯒꯤ ꯑꯣꯏꯅꯗꯤ ꯂꯩꯍꯟꯅꯤꯡꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥ ꯑꯃ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯈꯔ ꯑꯃꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯤꯕ, ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ꯫ ꯖꯒꯥ ꯑꯗꯨ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯈꯨꯟꯁꯤꯒꯤ ꯈꯨꯂꯥꯛꯄ ꯑꯃꯒ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄ ꯑꯃꯒ ꯃꯆꯥ ꯄꯤꯅꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗ ꯈꯨꯟꯁꯤꯒꯤ ꯈꯨꯂꯥꯛꯄ ꯑꯣꯏꯔꯝꯃꯤꯕ ꯃꯆꯥꯅꯨꯄꯤ ꯃꯃꯣꯝꯂꯣꯏ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯄꯥ ꯃꯃꯥꯒꯤ ꯌꯥꯊꯪ ꯏꯟꯗꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯈꯨꯂꯥꯛꯄ ꯑꯅꯤꯒꯤ ꯊꯥꯏꯅꯗꯒꯤ ꯊꯥꯖꯟꯅꯔꯛꯄ ꯃꯔꯤ ꯑꯗꯨ ꯃꯥꯡꯈꯤ꯫ ꯑꯇꯣꯞꯄ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯨꯟꯁꯤꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯅꯝꯗꯅ ꯐꯥꯔꯒ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯃꯤ ꯆꯪꯕ ꯃꯇꯝꯗ ꯃꯃꯥꯡꯈꯩꯒ ꯃꯥꯟꯅꯗꯕ ꯀꯤꯕ ꯃꯇꯧ ꯀꯌꯥ ꯑꯃ ꯎꯠꯄ ꯍꯧꯔꯛꯈꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯀꯞꯄ ꯅꯣꯛꯄ ꯃꯈꯣꯟ ꯀꯌꯥꯁꯨ ꯇꯥꯟꯅꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯁꯤ ꯑꯊꯤꯡꯕ ꯄꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯂꯛꯄꯅ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯀꯥ ꯍꯦꯟꯅ ꯋꯥ ꯍꯥꯏꯔꯨꯕ ꯉꯝꯗꯦ꯫ ꯈꯪꯗ꯭ꯔꯦ ꯅꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯑꯗꯨꯝ ꯁꯨꯈꯤꯒꯦꯔꯥ, ꯑꯄꯥꯝꯕ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯗ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥ ꯍꯥꯏꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯗꯤ ꯏꯁꯥꯗ ꯀꯤꯕꯅ ꯂꯣꯏꯈꯤ꯫ ꯍꯌꯦꯡ ꯇꯥꯃꯣ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯗꯨ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯊꯣꯏꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯒꯁꯨ ꯃꯆꯤꯟꯗꯒꯤ ꯏꯁꯪꯒꯨꯝꯕ ꯈꯔ ꯑꯣꯠꯊꯣꯔꯛꯈꯤ꯫ ꯀꯣꯟꯅ ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯛꯈꯤ꯫ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯅ ꯂꯣꯛ ꯃꯌꯥ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯕꯗ ꯅꯨꯄꯤ ꯑꯃ ꯏꯔꯨꯖꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯀꯣꯟꯅꯗꯤ ꯃꯥꯅ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯃꯅꯥꯛꯇ ꯆꯪꯁꯜꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯤꯡꯉꯛꯈꯤ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯗꯅ ꯄꯥꯎ ꯇꯝꯃꯛꯈꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯟꯅꯗꯤ ꯊꯕꯛꯇꯨꯕꯨ ꯄꯥꯟꯅꯔꯤꯕ ꯇꯥꯃꯣ ꯁꯔꯠ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏꯅꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯃꯣ ꯁꯔꯠꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯈꯨꯗꯣꯡ ꯊꯤꯔꯅꯤ, ꯑꯩ ꯅꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯂꯣꯏꯅ ꯄꯤꯊꯣꯛꯑꯒꯦ, ꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯟꯅ ꯇꯥꯃꯣ ꯁꯔꯠꯅꯁꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯦꯘꯥ, ꯅꯪ ꯁꯥꯎꯅꯨ, ꯅꯌꯥꯝꯕꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ, ꯃꯐꯝ ꯑꯗꯨꯁꯨ ꯁꯔꯀꯥꯔꯅ ꯊꯕꯛ ꯃꯈꯥ ꯆꯠꯊꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ, ꯅꯪ ꯅꯌꯥꯝꯕꯗ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯇꯥꯃꯣ, ꯅꯅꯥꯎꯁꯨ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯅꯥꯎꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯔꯣꯏꯕꯁꯨ ꯑꯣꯏꯖꯔꯦ, ꯇꯥꯃꯣꯗꯁꯨ ꯑꯁꯥꯎꯕ ꯂꯩꯖꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫